ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯤꯚꯔ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯂꯤꯚꯔꯒꯤ ꯂꯥꯏꯅꯥ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯕ ꯐꯪꯏ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ KG 1.5 ꯃꯨꯛ ꯂꯨꯝꯕ ꯂꯤꯚꯔ ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯟ ꯑꯁꯤꯒꯤ ꯐꯪꯁꯟ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯂꯤꯚꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯪꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯕ ꯁꯦꯡꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯁꯤꯒꯤ ꯑꯄꯨꯝꯕꯒꯤ 13%ꯗꯤ ꯂꯤꯚꯔꯅ ꯁꯦꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯧꯏ꯫ ꯃꯊꯪꯗꯅ ꯑꯩꯈꯣꯏꯅ ꯆꯥꯁꯤꯜꯂꯤꯕ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯤꯡ ꯑꯁꯤ ꯂꯤꯚꯔꯅ ꯊꯨꯒꯥꯏꯕꯒꯤ ꯃꯊꯧ ꯇꯧꯏ, ꯑꯗꯨꯒ ꯑꯍꯦꯟꯕ ꯃꯤꯅꯔꯦꯜꯁꯤꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯣꯔ ꯇꯧꯁꯤꯟꯗꯨꯅ ꯇꯨꯡꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯤꯟꯕ ꯑꯁꯤꯁꯨ ꯂꯤꯚꯔꯒꯤ ꯃꯊꯧꯅꯤ꯫ ꯃꯊꯪꯗꯅ ꯂꯤꯚꯔ ꯑꯁꯤ ꯕ꯭ꯂꯗ ꯄ꯭ꯂꯥꯁꯃꯥ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯤꯟ ꯃꯈꯜ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯣꯏꯁꯤꯟꯍꯟꯕꯒꯤ ꯃꯊꯧ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯆꯥꯡ ꯑꯃꯗ ꯊꯝꯕꯗꯁꯨ ꯂꯤꯚꯔ ꯑꯁꯤꯅ ꯆꯥꯎꯔꯕ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯗꯨꯒ ꯃꯊꯪꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯑꯁꯤꯅ ꯕꯥꯏꯜ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯃꯈꯛ ꯄꯨꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯁꯤꯟ ꯊꯛꯆꯤꯟꯈꯤꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕ ꯌꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯅ ꯐꯤꯜꯇꯔ ꯇꯧꯏ, ꯑꯗꯨꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕ ꯌꯥꯕ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜ ꯀꯌꯥꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯥꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯂꯤꯚꯔ ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯟ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯣꯔꯒꯥꯟ ꯑꯁꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯟꯇ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯁꯤ ꯉꯝꯃꯤ꯫ ꯂꯤꯚꯔꯕꯨ ꯁꯣꯛꯍꯟꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯒꯟꯕ ꯍꯩꯅꯕꯤ ꯈꯔ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯗꯨꯅ ꯆꯪꯕꯤꯌꯨ꯫